ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯑꯩ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯁꯦꯝꯖꯒꯦ꯫ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ, ꯃꯌꯥꯝꯅꯁꯨ ꯇꯣꯏꯅ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ꯫ ꯄꯥꯈꯪ ꯑꯣꯏꯔꯒꯁꯨ, ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯁꯨ, ꯃꯧ ꯑꯣꯏꯔꯒꯁꯨ, ꯃꯌꯨꯝ ꯄꯥꯜꯂꯕꯁꯤꯡ ꯑꯣꯏꯔꯒꯁꯨ, ꯃꯤ ꯑꯌꯥꯝꯕꯅ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧ ꯗꯦꯟꯗ꯭ꯔꯞ ꯍꯥꯏꯔꯤꯕꯁꯦ, ꯂꯨꯄꯧ ꯊꯥꯡꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯂꯥꯏꯆꯠ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯑꯩꯈꯣই 90% ꯑꯌꯥꯝꯕ ꯂꯨꯄꯧꯁꯤ ꯑꯗꯨꯝ ꯂꯩꯅꯔꯦ꯫ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯁꯦ꯫ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯌꯨ, ꯂꯣꯏꯕꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯀꯃꯦꯟ ꯇꯧꯕꯤꯌꯨ, ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯃ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ꯫ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯥꯏꯔꯦ, ꯑꯩ ꯂꯨꯄꯧꯁꯦ ꯑꯗꯨꯝ ꯐꯖꯅ ꯊꯥꯡꯉꯤ꯫ ꯃꯁꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯑꯩꯁꯦ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕ ꯌꯥꯕ ꯃꯈꯩ ꯑꯗꯨꯝ ꯂꯨꯖꯔꯦ꯫ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯔꯤꯈꯣꯏ ꯐꯅꯤꯀꯣ, ꯑꯗꯨ ꯍꯦꯛ ꯂꯦꯞꯄ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯞꯄ ꯃꯇꯝꯗ ꯁꯠ ꯍꯦꯛꯇ ꯍꯧꯔꯛꯄꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯩ ꯂꯨꯄꯧꯁꯦꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔ ꯐꯩꯌꯦꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯁꯝ ꯑꯃꯨꯕ ꯇꯩꯔꯒ ꯐꯩꯌꯦꯅ ꯇꯩꯔꯦ ꯁꯝꯁꯦꯀꯣ꯫ ꯑꯗꯨꯕꯨ ꯁꯝ ꯑꯃꯨꯕ ꯇꯩꯔꯒꯁꯨ ꯃꯇꯝ ꯈꯔ ꯍꯞꯇꯥ ꯑꯃꯅꯤꯃꯨꯛ ꯂꯦꯞꯈ꯭ꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ꯫ ꯐꯕ ꯅꯥꯏꯕꯁꯤ ꯁꯨꯡꯂꯩ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ, ꯂꯨꯄꯧ ꯍꯥꯏꯕ ꯄꯣꯠꯁꯤ ꯐꯕꯗꯤ ꯌꯥꯝꯅ ꯋꯥꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯡꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯝꯄꯨ ꯂꯨꯖꯕ, ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯂꯨꯖꯕ, ꯑꯗꯒꯤ ꯁꯦꯜꯁꯟ ꯂꯨꯖꯕ, ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯧꯔꯕꯅꯦ ꯑꯩꯁꯦ, ꯑꯇꯣꯞꯄ ꯁꯝꯄꯨ ꯃꯈꯜ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯒꯤꯗꯃꯛꯇꯗꯤ ꯐꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯨꯡ ꯏꯟꯅ ꯁꯝꯄꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈꯤꯇꯪ ꯔꯤꯀꯃꯦꯟ ꯇꯧꯖꯧ ꯍꯥꯏꯔꯒꯗꯤ ꯁꯦꯜꯁꯟ, ꯑꯩꯈꯣই ꯗꯨꯀꯥꯟꯗꯗꯤ ꯐꯪꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯒꯨꯝꯕꯗ ꯈꯛꯇꯗ ꯌꯣꯟꯕꯅꯤ ꯁꯦꯜꯁꯟꯁꯦ꯫ ꯑꯗꯣ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯁꯝꯁꯤ ꯁ꯭ꯇꯔꯣꯡ ꯑꯣꯏ, ꯃꯔꯥꯗꯨ ꯆꯦꯠꯂꯤ, ꯑꯗꯨꯒ ꯂꯨꯄꯧꯁꯤ ꯄꯥꯛꯅ ꯍꯥꯏꯒꯠꯄ ꯉꯝꯗꯦ꯫ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯔꯛꯀꯨꯝꯕ ꯁꯤꯖꯤꯟꯅꯕꯅꯤ ꯃꯁꯤ, ꯊꯥ ꯑꯃꯗ 4रकꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄ ꯂꯥꯏ ꯃꯁꯤꯁꯨꯀꯣ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯦꯀꯦꯟꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯁꯤꯁꯨ ꯃꯁꯤꯁꯨ ꯐꯩ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯈꯔ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯦꯜꯁꯟꯅꯤ, ꯁꯦꯀꯦꯟꯗ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯀꯣ, ꯑꯗꯒꯤ ꯃꯊꯪ ꯃꯌꯥꯝ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯐꯅ ꯁꯤꯖꯤꯟꯅꯔꯒꯁꯨ ꯑꯗꯨꯝ ꯍꯧꯔꯛꯄ ꯅꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠꯁꯦ꯫ ꯑꯗꯨ ꯐꯅꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯈꯛꯇ ꯇꯧꯕ ꯅꯠꯇꯅ ꯁꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯪꯒꯁꯅꯤ, ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯦꯟꯗ꯭ꯔꯞ ꯍꯥꯏꯕꯁꯦ ꯀꯩꯅꯣꯕꯨ ꯐꯪꯒꯁ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨꯀꯣ꯫ ꯑꯗꯣ ꯃꯁꯤꯒꯤ ꯐꯪꯒꯁꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯗꯦꯟꯗ꯭ꯔꯞꯁꯦ ꯀꯣꯛꯍꯟꯒꯗꯤ ꯍꯥꯏꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯁꯝꯄꯨ ꯂꯨꯖꯕ ꯈꯛꯇꯅ ꯌꯥꯗꯦ, ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯂꯝꯕꯤ ꯎꯄꯥꯏ ꯑꯃꯗ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ꯫ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯁꯝꯈꯣꯡ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ꯫ ꯁꯝꯈꯣꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯗꯁꯨ ꯇꯧꯔꯕ, ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯁꯦ ꯇꯧꯔꯒꯗꯤ ꯑꯩꯈꯣই ꯑꯅꯤꯃꯛꯁꯦ ꯑꯩꯈꯣই ꯄꯣꯠꯁꯦ 99.9 ꯑꯩꯈꯣꯏ ꯐꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯁꯤꯗ ꯑꯩ ꯈꯤꯇꯪ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯅꯤꯡꯕꯒꯤꯅꯤꯀꯣ꯫ ꯑꯗꯣ ꯃꯁꯤ ꯐꯕꯁꯨ ꯉꯝꯕꯅꯤ, ꯃꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣꯕꯨ, ꯌꯥꯔꯒꯗꯤ ꯍꯩꯀꯨ ꯑꯀꯪꯕ ꯅꯠꯇꯕ ꯀꯣ, ꯍꯩꯀꯨ ꯂꯩꯔꯒꯗꯤ ꯍꯩꯀꯨ ꯑꯀꯪꯕ ꯆꯥꯕꯤꯌꯨ꯫ ꯑꯗꯨ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯕꯦꯁ ꯍꯥꯏꯇꯥꯔꯦ, ꯍꯩꯀꯨꯁꯦ ꯅꯣꯡꯃꯗ 2 ꯅꯠꯇ꯭ꯔꯒ 1, 2, 3 ꯅꯨꯡꯇꯤꯒꯤ ꯆꯥꯕꯤꯕ꯫ ꯍꯩꯀꯨ ꯆꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯍꯩꯀꯨꯏꯔꯨꯖꯔꯒꯁꯨ ꯌꯥꯏ, ꯑꯩꯈꯣꯏ ꯆꯤꯡꯍꯤ ꯇꯧꯔꯒ ꯂꯨꯖꯒꯦꯁꯨ ꯌꯥꯏ, ꯇꯧꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯂꯨꯖꯕ ꯈꯛꯇ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ, ꯆꯥꯒꯗꯕ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏ ꯑꯣꯏꯕ ꯄꯣꯠꯇꯤ ꯅꯠꯇꯕ, ꯁꯨꯃꯥꯏꯅ ꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯄꯣꯠꯁꯦ, ꯍꯩꯀꯨ ꯅꯣꯡꯃꯒꯤ 2, 3ꯁꯦ ꯃꯁꯤ ꯆꯥꯔ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯂꯨꯄꯧꯁꯦ ꯍꯥꯏꯒꯠꯂꯛꯑꯣꯏꯕ ꯁꯤ ꯄꯣꯠꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ꯫ ꯍꯩꯀꯨꯁꯦ ꯅꯣꯡꯃꯗ 2, 3 ꯆꯥꯕꯁꯦ, ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣꯕ, ꯍꯩꯀꯨ ꯆꯥꯕꯁꯦ ꯑꯩꯈꯣই ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯅꯥꯕꯁꯨ ꯐꯕꯅꯤ ꯀꯣ, ꯑꯩꯈꯣꯏ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟꯁꯨ ꯐꯒꯠꯍꯟꯕꯅꯤ, ꯗꯥꯏꯖꯦꯁꯟꯁꯤꯁꯨ ꯑꯩꯈꯣꯏ ꯐꯍꯟꯕꯅꯤ, ꯑꯦꯄꯤꯇꯥꯏꯠ ꯂꯩꯍꯟꯕꯅꯤ, ꯌꯥꯝꯅ ꯀꯥꯟꯅꯕ ꯈꯛꯇ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ, ꯍꯩꯀꯨꯁꯤ ꯆꯥꯕ ꯃꯇꯝꯗꯀꯣ꯫ ꯑꯗꯨꯕꯨ ꯍꯩꯀꯨ ꯃꯦꯟ ꯑꯣꯏꯕ ꯄꯣꯠꯇꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ, ꯑꯩꯈꯣꯏ ꯍꯩꯀꯨꯁꯦ ꯆꯥꯕ ꯃꯇꯝꯗ ꯅꯨꯃꯤꯠ 2-3ꯁꯦꯀꯣ, ꯅꯨꯃꯤꯠ 2-3 ꯅꯣꯡꯃꯗ 2-3ꯂꯛꯁꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯔꯣ, ꯊꯥ ꯑꯃꯨꯛꯁꯦ ꯐꯖꯅ ꯆꯥꯕꯤꯔꯣꯀꯣ꯫ ꯑꯗꯨ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨ, ꯂꯨꯄꯧꯁꯦ 99.9ꯁꯦ ꯁꯤ ꯑꯗꯨꯝ ꯐꯕ ꯉꯝꯕꯒꯤ ꯄꯣꯠꯁꯦ ꯂꯩꯔꯦ꯫ ꯁꯤꯃꯁꯨ ꯅꯝꯕꯔ 1 ꯆꯥꯒꯗꯕ ꯄꯣꯠꯁꯦ 3 ꯈꯛꯇꯅꯤꯀꯣ꯫ ꯁꯤꯁꯤꯃ ꯂꯩꯔꯦ, ꯍꯩꯀꯨꯁꯤꯃ ꯂꯩꯔꯦ ꯅꯝꯕꯔ 1ꯗ, ꯑꯗꯨꯒ
ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯀꯥꯂꯤ ꯃꯤꯔꯆ ꯀꯧꯏꯀꯣ ꯀꯥꯂꯤ ꯃꯤꯔꯆ ꯗꯍꯤꯒ ꯁꯤ ꯗꯍꯤꯅꯤ ꯁꯪꯒꯣꯝ ꯃꯄꯥꯟꯒ ꯗꯍꯤ ꯁꯤ ꯀꯥꯂꯤ ꯃꯤꯔꯆꯁꯤꯅ ꯈꯔ ꯁꯨꯒꯥꯏ ꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯟꯗ ꯁꯨꯒꯥꯏꯔꯀꯥꯟꯗ ꯑꯅꯤꯁꯦ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯆꯥꯕ ꯁꯤ ꯅꯨꯡꯇꯤꯒꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯆꯥꯕ ꯌꯥꯏꯀꯣ ꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯂꯤ ꯃꯤꯔꯆꯀ ꯗꯍꯤꯒꯁꯦ ꯃꯤꯛꯁ ꯇꯧꯒꯗꯧꯕꯅꯤ ꯑꯗꯨꯒ ꯍꯩꯀꯨꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯧꯕ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯩ ꯆꯍꯤ ꯀꯌꯥꯅꯣ ꯗꯦꯟꯗ꯭ꯔꯞ ꯅꯥꯕ ꯗꯦꯟꯗ꯭ꯔꯞ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯒꯦꯗꯤ ꯌꯦꯡꯕꯤꯌꯣꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕꯀꯣ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯂꯥꯏꯅꯥ ꯑꯃꯁꯨ ꯑꯣꯏꯔꯤꯅꯦꯕ ꯁꯝꯆꯦꯠ ꯄꯨꯜꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯗꯕ ꯃꯤꯗꯨꯐꯥꯎꯗ ꯇꯧꯔꯤꯅꯦ ꯑꯩ ꯏꯁꯥꯃꯛꯐꯥꯎꯗ ꯃꯤꯒꯤ ꯁꯝꯆꯦꯠ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯑꯩꯐꯥꯎꯗ ꯗꯦꯟꯗ꯭ꯔꯞꯁꯦ ꯍꯧꯔꯛꯈꯤꯅꯦꯕ ꯑꯩ ꯍꯥꯟꯅ ꯗꯦꯟꯗ꯭ꯔꯞ ꯂꯩꯔꯝꯕ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯗꯦꯟꯗ꯭ꯔꯞꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯧꯋꯥ ꯁꯥꯔꯨꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯦꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯀꯟꯈꯠꯂꯛꯄ ꯗꯦꯟꯗ꯭ꯔꯞꯁꯦ ꯌꯥꯝ ꯃꯄꯥꯡꯒꯜ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯪꯒꯁꯁꯦ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯇ꯭ꯔꯤꯉꯩꯗ ꯁꯣꯛꯆꯟꯕ ꯀꯥꯡꯕꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯩꯀꯨꯁꯦ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯒꯦ ꯍꯩꯀꯨꯁꯦ ꯐꯖꯅ ꯆꯥꯕꯤꯌꯨ ꯅꯣꯡꯃꯗ 2-3 ꯌꯥꯝ ꯆꯥꯁꯟꯕꯁꯨ ꯀꯥꯟꯗꯦꯀꯣ ꯅꯣꯡꯃꯗ 2 ꯅꯠꯇ꯭ꯔꯒ 3 ꯆꯥꯕꯤꯔꯣ ꯅꯝꯕꯔ 1 ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯀꯩ ꯇꯧꯒꯗꯒꯦꯕꯨ ꯁꯤ ꯀꯥꯂꯤ ꯃꯤꯔꯆꯁꯤ ꯁꯨꯒꯥꯏꯕꯤꯔꯣ ꯗꯍꯤꯁꯤꯒ ꯁꯪꯒꯣꯝ ꯃꯄꯥꯟꯁꯤꯒ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯃꯝ ꯍꯞꯇꯥ ꯑꯃꯗ 2-2ꯔꯛꯀꯨꯝꯕ ꯆꯥꯕꯤꯔꯣ ꯑꯗꯨꯒ ꯃꯁꯤ ꯆꯥꯈ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯁꯪꯒꯣꯝꯁꯤꯡꯁꯦ ꯃꯄꯥꯡꯒꯜ ꯆꯦꯜꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯂꯨꯄꯧ ꯐꯪꯒꯁꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯪꯒꯁ ꯂꯥꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯗꯒꯤ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯌꯥꯝ ꯔꯨꯠꯇꯒꯤ ꯑꯩꯈꯣꯏ ꯃꯤ ꯀꯩꯅꯣ ꯇꯧ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯑꯒꯗꯤ ꯔꯨꯠꯇꯣ ꯀꯗꯥꯏꯗꯅꯣ ꯌꯦꯡꯉꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯝꯒꯤ ꯂꯨꯄꯧ ꯂꯩꯕꯒꯤ ꯔꯨꯠꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯈꯛꯇꯗ ꯆꯥꯝꯊꯣꯛꯑ ꯈꯛꯇꯗ ꯁꯝꯈꯣꯡ ꯈꯛꯇ ꯆꯥꯝꯊꯣꯛ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯐꯕ ꯈꯛꯇ ꯑꯩꯅ ꯁꯦꯜꯖꯦꯟ ꯁꯤꯖꯤꯟꯅꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯍꯧꯔꯛꯀꯅꯤ ꯇꯧꯕꯇꯕꯨ ꯁꯦꯜꯁꯟꯒ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔꯒ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯈꯤꯇꯪ ꯄꯩꯁꯥ ꯂꯩꯖꯗꯕ ꯀꯥꯡꯕꯨꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯁꯤꯖꯤꯟꯅꯔꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯈꯛꯇꯪ ꯂꯩꯖꯔꯒꯗꯤ ꯂꯨꯄꯥ 200-300 ꯄꯤꯕꯅꯤ ꯁꯦꯜꯁꯟꯁꯤꯅ ꯑꯃꯗ ꯂꯨꯄꯥ 2 ꯄꯤꯕꯅꯤ ꯑꯃꯅ 200-300 ꯑꯗꯨꯃꯥꯏꯅ ꯇꯥꯕꯅꯤ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯦꯜꯁꯟꯅ ꯐꯩ ꯁꯝꯈꯣꯡ ꯁ꯭ꯇꯔꯣꯡ ꯑꯣꯏ ꯃꯄꯥꯡꯒꯜ ꯆꯦꯜꯂꯤ ꯂꯨꯄꯧ ꯍꯟꯊꯔꯛꯏ ꯍꯟꯊꯔꯛꯀꯅꯤ ꯃꯁꯤ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯄꯥꯟ ꯊꯣꯡꯗ ꯁꯤꯖꯤꯟꯅꯔꯒꯁꯨ ꯃꯅꯨꯡꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯍꯩꯀꯨꯁꯤꯅ ꯃꯅꯨꯡꯗ ꯆꯪꯉ ꯊꯕꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤ ꯗꯍꯤꯒ ꯀꯥꯂꯤ ꯃꯤꯔꯆꯁꯤꯒ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯃꯁꯤ ꯀꯥꯂꯤ ꯃꯤꯔꯆꯁꯤꯁꯨꯀꯣ ꯁꯨꯒꯥꯏꯕꯤꯔ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ 2-2ꯔꯛꯀꯨꯝꯕ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯀꯔꯝꯕ ꯔꯤꯖꯜ ꯂꯥꯛꯀꯦ ꯌꯦꯡꯕꯤꯌꯣ ꯍꯛꯆꯥꯡꯗ ꯁꯝꯈꯣꯡꯁꯤ ꯗꯦꯟꯗ꯭ꯔꯞꯁꯤ ꯄꯨꯔꯥ 99.9%ꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯗꯧꯅꯤ ꯃꯁꯦ ꯍꯜꯂꯛꯑꯔꯣꯏꯗꯧꯅꯤ ꯃꯁꯦ ꯁꯨꯃꯥꯏꯅ ꯃꯅꯨꯡꯒꯤ ꯄꯣꯠ ꯇꯧꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯗꯦꯟꯗ꯭ꯔꯞ ꯇꯧꯔꯛꯏꯕ ꯃꯈꯜ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯗꯤꯐꯤꯁꯤꯌꯦꯟꯁꯤ ꯂꯩꯕꯒꯤ ꯃꯔꯝꯅꯅꯦꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯒꯤ ꯃꯔꯝꯅꯤ ꯑꯋꯥꯠꯄꯗꯣ ꯆꯥꯕꯗꯕꯨ ꯑꯣꯏꯒꯦꯔꯥ ꯊꯛꯄꯗꯕꯨ ꯑꯣꯏꯒꯦꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯋꯥꯠꯄꯗꯣ ꯂꯩꯕꯒꯤ ꯃꯔꯝꯗ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯏꯅꯦꯕ ꯍꯛꯆꯥꯡꯗ ꯀꯔꯤꯝ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧꯁꯤꯁꯨ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯏꯅꯥ ꯅꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯌꯥꯔꯣꯏ ꯂꯥꯏꯅꯥ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯨꯄꯧ ꯂꯩꯕ ꯃꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯇꯨꯄꯤ ꯎꯞꯄꯒꯨꯝꯕꯁꯤꯁꯨ ꯈꯔ ꯂꯥꯞꯅ ꯊꯝꯕꯤꯕ ꯇꯥꯔꯦ ꯇꯨꯄꯤ ꯎꯞꯄ ꯈꯣꯠꯄꯁꯤ ꯈꯔ ꯇꯣꯏꯅ ꯌꯥꯔꯤꯈꯣꯏ ꯎꯞꯄꯤꯒꯅꯨ ꯃꯔꯝ ꯆꯥꯗ꯭ꯔꯒꯗꯤ ꯇꯉꯥꯏ ꯐꯗꯕ ꯅꯠꯇꯅ ꯎꯞꯄꯤꯔꯨꯅꯨ ꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯎꯞꯄꯒꯗꯤ ꯍꯦꯟꯀꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯧ ꯐꯅꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯄꯤ ꯎꯞꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯀꯥꯏꯕ ꯀꯔꯤꯝ ꯂꯩꯔꯣꯏ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯁꯦꯡꯇꯣꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯝꯊꯣꯔꯛꯀꯗꯣꯏꯅꯤ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯇꯧꯔ ꯃꯇꯨꯡꯗꯅꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯁꯦ ꯑꯩ ꯁꯦꯝꯅꯤꯡꯕꯒꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕꯗꯣ ꯂꯩꯖꯕꯅꯤꯅꯕꯀꯣ ꯑꯩ ꯃꯤꯁꯤꯡꯗꯁꯨ ꯃꯁꯤ ꯄꯣꯠꯁꯦ ꯇꯧꯔꯒꯗꯤ ꯃꯣꯏꯁꯨ ꯗꯦꯟꯗ꯭ꯔꯞꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯦ ꯃꯌꯥꯝ ꯃꯊꯥ ꯁꯥꯕ ꯄꯣꯠ ꯑꯃꯅꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯅ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗ ꯑꯩ ꯊꯝꯖꯔꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯗ ꯑꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤ ꯑꯦꯟꯖꯣꯏ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ